ꯂꯩꯁꯤꯗꯤ MS Milos Enterprise ꯋꯥꯡꯈꯩ ꯃꯌꯨꯝ ꯂꯩꯔꯛ ꯏꯝꯐꯥꯜ ꯏꯁ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯪꯉꯤꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ 5 ꯐꯣꯡꯗꯣꯛꯄꯤꯌꯨ. ꯑꯩꯈꯣꯏꯁꯦ ꯃꯤꯂꯦꯠ ꯀꯟꯚꯦꯟꯁꯟꯒꯤ ꯇꯧꯕꯅꯦꯕ. ꯃꯤꯂꯦꯠ ꯀꯟꯚꯦꯟꯁꯟꯒꯤꯗ ꯁꯔꯨꯛ ꯌꯥꯕꯗ ꯃꯤꯂꯦꯠ ꯄ꯭ꯔꯗꯛꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯐꯪꯉꯤꯈꯩꯁꯦ ꯀꯩ ꯃꯤꯂꯦꯠꯇꯩ ꯉꯥꯛꯇ ꯁꯥꯕ ꯑꯣꯏꯗꯣꯏꯔꯥ? ꯈꯔ ꯃꯤꯛꯁ ꯇꯧꯕ ꯈꯔꯗꯤ ꯌꯥꯎꯔꯦ. ꯑꯁꯤꯒꯤꯁꯦ ꯕ꯭ꯔꯣꯀꯣꯂꯤꯅꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯀꯁꯥꯕ ꯎ ꯃꯪꯒ꯭ꯔꯥꯗꯣ ꯑꯗꯨꯏꯗꯨꯒ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯥꯕ ꯍꯥꯏꯇꯥꯔꯦ. ꯆꯦꯀꯔ ꯑꯣꯏꯅ ꯍꯥꯏꯅꯩꯕ ꯍꯧꯖꯤꯛꯀꯥꯟ ꯀꯩꯅꯣ ꯇꯧꯕꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯄꯦꯔꯨꯛꯀꯤ ꯀꯩꯅꯣꯅꯤ. ꯍꯥꯔꯕꯦꯜꯒꯤ ꯇꯤ ꯁꯨꯃꯥꯏꯅ. ꯑꯗꯣ ꯃꯁꯤ ꯀꯩꯗꯒꯤ? ꯄꯦꯔꯨꯛꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯗꯣ ꯑꯗꯨꯒ ꯖꯤꯟꯖꯔꯅꯦ ꯇꯧꯔꯒ ꯁꯤꯡꯗꯣ ꯑꯗꯨ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯚꯦꯂꯨꯒ ꯂꯣꯏ ꯇꯦꯁ ꯇꯧꯔꯝꯅꯦꯕ. ꯁꯤꯁꯦ ꯃꯄꯥꯟ ꯂꯝꯗ ꯊꯥꯔ ꯇꯧꯔꯤꯅꯦ. ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯃꯃꯜꯁꯤꯁꯨ 150 ꯈꯛꯇꯅꯦ. 150. ꯌꯥꯝ ꯇꯥꯡꯕꯁꯨ ꯑꯣꯏꯗꯦ. ꯌꯥꯝ ꯍꯣꯡꯉꯦ, ꯄꯩꯁꯥ ꯀꯩꯁꯨ ꯇꯣꯡꯕ ꯅꯠꯇꯦꯗ. ꯑꯩꯅ ꯑꯍꯥꯟꯕ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯒꯤ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯇꯤ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯀꯩꯅꯣ ꯁꯤꯗ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝꯁꯤꯗꯁꯨ ꯍꯩ ꯗ꯭ꯔꯥꯏꯠ ꯃꯤꯛꯁ ꯐ꯭ꯔꯨꯠꯇꯣ ꯁꯤꯗꯗꯤ ꯍꯣꯡꯅꯗꯤ ꯁꯥꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯨꯝ ꯃꯆꯥ ꯂꯩꯕ ꯉꯝꯅꯕꯅ. ꯑꯗꯣ ꯑꯝꯂꯥꯒꯤꯁꯨ ꯂꯩꯔꯦ. ꯑꯗꯒꯤꯁꯨ ꯋꯥꯏꯜ ꯑꯦꯄꯜꯒꯤ. ꯍꯩ ꯔꯥꯒꯤ ꯉꯥꯛꯇꯅꯦ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ. ꯋꯥꯏꯜ ꯑꯦꯄꯜ ꯑꯗꯣ ꯃꯃꯜꯁꯤꯅ ꯀꯌꯥ ꯄꯤꯔꯤ? 120 ꯑꯣꯏ ꯃꯥꯜꯂꯦ. ꯌꯥꯝ ꯇꯥꯡꯕ ꯑꯣꯏꯗꯦ. ꯁꯤꯁꯨ ꯂꯩꯔꯒ ꯑꯗꯨꯝ ꯁꯨꯝꯕꯒꯤꯁꯨ ꯐꯪꯉꯦ. ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯄꯣꯔꯛꯇ꯭ꯔꯦꯕ. ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯃꯤꯂꯦꯠꯀ ꯔꯤꯂꯦꯇꯤꯞ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇ ꯄꯣꯔꯛꯑꯣ ꯍꯥꯏꯕꯒꯤꯗ. ꯑꯗꯣ ꯁꯤꯗꯤ ꯁꯨꯝ ꯑꯩ ꯄ꯭ꯔꯗꯛ ꯂꯩꯕꯗꯨꯗ ꯍꯥꯞꯆꯤꯜꯂꯛꯄꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯑꯣꯏꯔꯒꯁꯨ ꯀꯔꯤ? ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯂꯩꯔꯦꯗꯅꯀꯣ. ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯌꯥꯝꯅ ꯂꯩꯕ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯐꯪꯍꯟꯕꯗꯣ ꯌꯥꯏ. ꯑꯩꯁꯦ ꯃꯥꯔꯀꯦꯇꯤꯡꯗꯤ ꯐꯖꯅ ꯆꯠꯇ꯭ꯔꯤꯕ. ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗ ꯁꯨꯝ ꯍꯟꯗꯛ ꯇ꯭ꯔꯥꯏꯌꯦꯜ ꯁꯨꯝ ꯇꯧꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ. ꯍꯟꯖꯤꯟ. ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯡꯈꯩꯒꯤ ꯑꯩꯈꯣꯏ ꯕꯦꯕꯤ ꯏꯁꯇꯣꯔꯗꯣ ꯃꯉꯣꯟꯗꯁꯨ ꯈꯔ ꯊꯝꯃꯦ. ꯑꯗꯨꯒ ꯏꯃꯣꯏꯅꯨ ꯃꯥꯔꯀꯦꯠꯇꯣ ꯑꯗꯨꯁꯨ ꯈꯔꯕꯨꯗꯤ ꯂꯩꯕꯅꯦꯕ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯛꯄ ꯗꯨꯀꯥꯟꯁꯤꯡ ꯍꯥꯏꯇꯥꯔꯦ. ꯃꯃꯤꯡꯗꯤ ꯃꯣꯏ ꯊꯥꯗꯕꯅꯦ. ꯋꯥꯡꯈꯩꯒꯤ ꯑꯗꯨꯋꯥꯏꯗꯣ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯊꯝꯃꯦ. ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯦꯔꯤꯌꯥ ꯀꯩꯀꯥ ꯑꯝꯇ ꯌꯣꯟꯗ꯭ꯔꯦ. ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯈꯔꯗꯤ ꯐꯪꯉꯦ. ꯑꯩꯈꯣꯏꯒꯤ ꯃꯣꯃꯥ ꯑꯥꯎꯠꯂꯦꯠꯀꯤꯗꯣ ꯑꯗꯨꯗ ꯈꯔ ꯑꯃꯒ ꯊꯝꯃꯦ. ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯁꯤ ꯁꯨꯝ ꯌꯧꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯩꯁꯦꯁꯨ ꯀꯥꯈꯠꯂꯛꯄꯅꯦꯕ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯋꯥꯔꯤ ꯊꯝꯕꯤꯕꯒꯤꯗꯃꯛꯇ. ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯂꯣ ꯏꯟꯇꯔꯄ꯭ꯔꯥꯏꯁ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯌꯣ. ꯑꯩꯈꯣꯏ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ.